ꯋꯥꯡꯊꯣꯏꯕꯅ ꯀꯟꯅ ꯅꯥꯔꯨꯔꯕ ꯇꯨꯡꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯕꯛ ꯆꯠꯄ ꯂꯣꯏꯁꯤꯜꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯔꯥꯅꯤꯅ ꯊꯣꯏꯕ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯔꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤꯕꯣ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗꯣ ꯄꯥꯟꯁꯤꯟꯅ ꯏꯃꯥꯆꯥ ꯊꯦꯡꯉꯅꯤꯃꯤ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯀꯩꯅꯣꯝ ꯆꯥꯔꯒꯦꯕ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯆꯥꯕ ꯐꯠꯇꯦ ꯆꯥꯛ ꯂꯣꯏꯗꯕꯁꯨ ꯅꯠꯇꯦ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯆꯥꯔꯒ ꯆꯠꯂꯣ ꯕꯤꯃꯣꯂꯥꯁꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥꯛꯇꯣ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯃꯉꯥꯏ ꯅꯪꯁꯤꯗꯤꯕꯀꯣ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯅ ꯃꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ ꯑꯃꯗꯤꯗꯪ ꯆꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁꯁꯤꯡꯅ ꯋꯤꯁ ꯄꯤꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯣꯔꯅꯤꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯔ ꯑꯩꯅꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯔꯁꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯛꯏ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯔꯦ ꯍꯥꯏꯌꯦ ꯁꯔꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯥꯔꯣꯏ ꯅꯨꯡꯁꯤ ꯂꯩꯅꯥꯅꯤ ꯆꯩꯅꯝ ꯅꯝꯕ ꯂꯩꯅꯥ ꯔꯣꯕꯠꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯠꯇ ꯌꯦꯡꯂꯒ ꯅꯪꯅ ꯀꯔꯣꯝꯗꯒꯤ ꯇꯥꯟꯅꯖꯔꯛꯏꯅꯦ ꯀꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯤ ꯐꯖꯕꯅꯤꯅ ꯎꯖꯅꯤꯡꯕ ꯑꯩꯅ ꯔꯥꯁꯤ ꯃꯇꯨꯝ ꯂꯩꯕꯁꯤꯗ ꯀꯦꯜꯂꯤꯔꯕ ꯆꯠꯂꯣ ꯒꯦꯅꯝ ꯅꯝꯃꯤ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯋꯥꯇꯥꯗꯣ ꯍꯥꯏꯔꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯀꯝ ꯆꯠꯂꯛꯏ ꯄꯤꯡꯀꯤꯅ ꯔꯣꯕꯔꯠ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯔꯅ ꯐꯨꯕꯤ ꯂꯩꯔꯝꯅꯤꯀꯣ ꯑꯁꯤꯔꯣ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯏꯕꯣ ꯏꯇꯨ ꯁꯦꯟꯅꯕ ꯂꯥꯛꯆꯕꯅꯤ ꯀꯩꯅꯣ ꯄꯪꯍꯪꯗ ꯍꯪꯉꯤ ꯀꯅꯥꯅꯣ ꯅꯇꯨꯁꯦ ꯔꯣꯕꯔꯠ ꯄꯤꯡꯀꯤꯗ ꯌꯦꯡꯂꯒ ꯃꯥꯏ ꯁꯥꯏꯅꯦ ꯑꯁꯦ ꯋꯥꯡꯊꯣꯏꯕ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯄꯦꯁꯦꯟ ꯑꯃꯒꯤ ꯐꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯣꯕꯔꯠꯇꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯔꯨꯗ꯭ꯔꯦ ꯔꯣꯕꯔꯠꯅ ꯑꯃꯁꯦ ꯃꯆꯤꯡ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦ ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔ ꯊꯣꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠꯇꯣ ꯐꯠꯊꯣꯛꯈ꯭ꯔꯦ ꯄꯤꯡꯀꯤꯅ ꯁꯣꯅꯣ ꯆꯨꯗꯦ ꯌꯥꯄꯣꯠꯇꯦꯀꯣ ꯑꯁꯦ ꯋꯥꯡꯊꯣꯏꯕꯁꯨ ꯄꯦꯁꯦꯟꯁꯤꯡꯗꯨ ꯔꯥꯎꯟ ꯆꯠꯂꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯁꯦꯅꯤꯌꯔꯁꯤꯡꯗꯨꯒ ꯂꯣꯏꯔꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨꯗꯤ ꯅꯪ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯃꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯣ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯡꯕꯗꯣ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯗ꯭ꯔꯣ ꯑꯃꯗꯨꯗꯤ ꯑꯩ ꯂꯩꯇꯕꯗꯩ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯅ ꯐꯔꯛꯇ ꯉꯥꯏꯔꯤꯁꯦ ꯂꯛꯁꯃꯤꯒ ꯅꯨꯄꯥ ꯑꯃꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯋꯥꯡꯊꯣꯏꯕ ꯇꯥꯏ ꯃꯤꯁꯛꯇꯤ ꯎꯕ ꯅꯠꯇꯦ ꯈꯣꯟꯖꯦꯜꯗꯨꯗꯤ ꯆꯤꯡꯅꯩ ꯆꯪꯂꯨꯗꯦ ꯐꯠ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ HR ꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯇꯥꯃꯣ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ HR ꯗꯨꯁꯨ ꯅꯣꯛꯇꯨꯅ ꯆꯪꯕꯤꯔꯛꯑꯣ ꯁꯔ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯈꯪꯅꯤꯡꯕꯝ ꯂꯩꯕꯒꯤ HR ꯒ ꯎꯅꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯋꯥꯡꯊꯣꯏꯕꯁꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯤ ꯍꯟꯗꯛ ꯑꯅꯧꯕ ꯂꯧꯈꯤꯕ RMO ꯁꯤꯡꯗꯨꯒꯤ ꯂꯤꯁꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ HR ꯗꯨ ꯆꯤꯡꯅꯕ ꯂꯩꯇ ꯋꯥꯡꯊꯣꯏꯕꯗ ꯄꯤꯔꯛꯏ ꯁꯔꯁꯨ ꯏꯁꯥ ꯉꯝꯗꯕꯒꯤ ꯁꯨꯇꯤ ꯂꯧꯕꯗꯨꯗ ꯍꯥꯏꯖꯔꯝꯗ꯭ꯔꯦ ꯁꯔ ꯀꯨꯟꯖꯣꯗꯗꯤ ꯍꯪꯖꯔꯝꯕꯅꯤ ꯁꯔꯁꯨ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯅ RMO ꯋꯥꯠꯄꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯒ ꯃꯨꯟꯅ ꯈꯟꯅꯖꯔꯒ ꯂꯧꯖꯕꯅꯤ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯁꯨꯝ ꯑꯩꯅ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯂꯤꯁꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯕꯗ ꯌꯥꯎꯔꯝꯂꯦ ꯅꯨꯄꯤ RMO ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯁ꯭ꯔꯝ ꯂꯛꯁꯃꯤ ꯗꯦꯕꯤ ꯍꯥꯏꯅ ꯋꯥ ꯉꯥꯡꯂꯨꯗꯦ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ HR ꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯔꯣꯕꯔꯠꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯍꯟꯗ꯭ꯔꯤꯕꯣ ꯍꯟꯗ꯭ꯔꯤꯗ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯇꯩ ꯂꯥꯏꯔꯤ ꯑꯋꯥꯡ ꯈꯨꯅꯧꯗ ꯑꯝꯇ ꯍꯥꯏꯗꯔꯨꯁꯤ ꯀꯩꯗꯧꯕ ꯎꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯃꯈꯥꯗ ꯂꯩꯔꯗꯤ ꯋꯥꯕ ꯇꯥꯕ ꯔꯣꯕꯔꯠꯅ ꯗꯣꯛꯇꯔ ꯑꯂꯦꯛꯁꯀ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯀꯩ ꯂꯩꯒꯦ ꯏꯅꯣꯝꯆꯥ ꯑꯃ ꯃꯄꯥꯟꯗ ꯄꯨꯕꯒꯤ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯛꯑꯣ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯅꯤꯅ ꯅꯪꯒꯁꯨ ꯈꯪꯅꯔꯝꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯅꯨꯡ ꯆꯪꯉꯛꯏ ꯂꯩꯔꯝꯕ ꯅꯔꯁꯁꯤꯡꯗꯨ ꯋꯤꯁꯄꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯛꯏ ꯑꯂꯦꯛꯁ ꯉꯁꯤ ꯇꯥꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯪ ꯑꯝꯇ ꯍꯪꯉꯨꯗꯅ ꯋꯥꯡꯊꯣꯏꯕ ꯆꯪꯁꯤꯜꯂꯒ ꯅꯔꯁ ꯅꯨꯄꯤ ꯑꯃꯗ ꯉꯁꯤ ꯗꯣꯛꯇꯔ ꯑꯦꯂꯦꯛꯁ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯇꯥꯏꯌꯦ ꯁꯔ ꯀꯦꯕꯤꯟꯗ ꯂꯩꯔꯝꯒꯅꯤ ꯋꯥꯡꯊꯣꯏꯕ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯅꯪ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯎꯈꯤꯒꯦ ꯅꯪ ꯌꯥꯎꯔ ꯋꯥꯔꯤ ꯁꯥꯕꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯋꯥꯊꯤꯗꯤ ꯋꯥꯡꯊꯣꯏꯕꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ ꯀꯨꯏꯕ ꯅꯠꯇꯦ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯣꯔꯛꯄꯅꯤ
ꯏꯆꯦ ꯑꯩ ꯀꯨꯏꯔꯣꯏꯕ ꯉꯥꯛꯇꯅꯤ ꯃꯦꯜ 12ꯀꯤ ꯄꯦꯁꯦꯟꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯣ ꯋꯥꯡꯊꯣꯏꯕ ꯆꯠꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯔꯛꯂꯦ ꯍꯧꯖꯤꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯕꯗ ꯃꯉꯣꯟ ꯅꯣꯛꯆꯩ ꯑꯕꯦꯝ ꯆꯠꯂꯝꯕꯗꯣ ꯂꯦꯞꯇꯨꯅ ꯁꯤꯟꯊꯥꯁꯨ ꯌꯦꯡꯂꯛꯏ ꯑꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯈꯨꯝꯗꯦ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯡꯊꯣꯏꯕꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯈ꯭ꯔꯕꯅꯤ ꯋꯥꯎ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯅꯠꯇꯦ ꯁꯤꯁꯇꯔ ꯁꯤꯟꯊꯥ ꯅꯪꯒ ꯈꯪꯅꯕ꯭ꯔꯕ ꯍꯥꯏꯕ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄ ꯅꯔꯁ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯗꯦ ꯑꯇꯣꯞꯄ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯁꯤ ꯁꯛꯍꯦꯟ ꯕꯔꯥꯁꯤ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯅꯤ ꯗꯣꯛꯇꯔꯅꯤ ꯃꯥꯁꯨ ꯑꯌꯥ ꯄꯣꯁ ꯈꯨꯇꯥꯗꯣ ꯆꯥꯛꯑꯦ ꯍꯥꯏꯕ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯏꯔꯥꯡ ꯂꯥꯡꯂꯝꯕ ꯅꯨꯄꯤꯗꯣ ꯁꯨꯛꯊꯣꯔꯛꯏ ꯕꯤꯠ ꯂꯩꯇꯕ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯀꯣꯏꯗ꯭ꯔꯁꯨ ꯋꯥꯈꯜ ꯁꯥꯒꯠꯂꯒꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗ ꯕꯤꯠ ꯂꯩꯅ ꯂꯥꯛꯀꯦ ꯈꯟꯖꯔꯒ ꯁꯤꯟꯊꯥꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯐꯝꯂꯒ ꯂꯩꯔꯦ ꯀꯥꯔꯣ ꯀꯥꯏ ꯆꯠꯇꯣꯏꯕ ꯀꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯥꯔꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯊꯤ ꯇꯧꯅꯨꯀꯣ ꯗ꯭ꯌꯨꯇꯤ ꯂꯩ ꯉꯥꯎꯕ꯭ꯔꯥ ꯁꯥꯔ ꯉꯥꯎꯔꯗꯤ ꯀꯥꯔꯛꯑꯣ ꯍꯥꯏꯈꯤꯗ꯭ꯔꯣ ꯉꯥꯎꯗꯕꯅꯦ ꯍꯥꯏꯁꯦ ꯊꯨꯅ ꯀꯥꯔꯣ ꯗꯥ ꯔꯣꯕꯔꯠꯇꯤ ꯔꯣꯕꯔꯠꯅ ꯔꯣꯕꯔꯠ ꯊꯣꯛꯄ ꯊꯦꯡꯉꯕꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯏꯇꯟ ꯇꯟꯅ ꯀꯥꯔꯛꯏ ꯋꯥꯡꯊꯣꯏꯕꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯀꯩ ꯂꯩꯒꯦ ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯎꯅꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯌꯦꯡꯆꯧ ꯍꯥꯏꯕꯅꯤ ꯅꯄꯨꯔꯣꯏꯕꯒꯤ ꯐꯖꯕꯁꯦ ꯈꯨꯝꯃꯛꯇ꯭ꯔꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯗꯤ ꯅꯣꯛꯂꯒ ꯕꯕꯥ ꯍꯣꯏ ꯀꯩ ꯍꯥꯏꯅꯦ ꯀꯩꯕꯣ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟꯊꯥ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯀꯩꯝ ꯍꯥꯏꯅꯗꯦꯅ ꯌꯨꯝ ꯁꯦꯝꯕ ꯂꯣꯏꯗꯧꯔꯦ ꯃꯊꯪ ꯊꯥꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯩꯒꯤ ꯁꯥꯔ ꯑꯩ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯦ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯉꯁꯤꯁꯨ ꯁꯥꯔꯅ ꯍꯥꯏꯕ ꯏꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯌꯥꯏ ꯈꯜꯂꯝꯒꯅꯤ ꯁꯨꯞꯅꯇꯪꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯁꯥꯎꯒꯠꯂꯛꯏ ꯀꯅꯥꯏ ꯃꯀꯥꯗ ꯌꯦꯠꯄ ꯀꯅꯥꯒꯤ ꯃꯔꯨꯞꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯀꯩ ꯑꯣꯏꯅ ꯎꯕꯤꯒꯦ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯑꯣꯏꯅ ꯎꯔꯨꯕ꯭ꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯡ ꯁꯤꯠꯇꯅ ꯌꯣꯝꯕꯗꯣ ꯄꯥꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯁꯥꯔꯗꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯄꯤꯔꯥꯡꯗꯣ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯥꯡꯉꯤ ꯋꯥꯡꯊꯣꯏꯕ ꯅꯣꯟꯊꯈ꯭ꯔꯦ ꯁꯤꯟꯊꯥꯒꯤ ꯋꯥꯗ ꯑꯔꯥꯟꯕ ꯌꯥꯎꯗꯕꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯑꯩꯒ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕꯁꯤꯅ ꯑꯩ ꯄꯤꯈ꯭ꯔꯦ ꯃꯥꯅ ꯃꯅꯤꯡ ꯇꯝꯈ꯭ꯔꯦ ꯁꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯥ ꯁꯤꯟꯊꯥꯉꯥꯟꯕꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯆꯠꯂꯁꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩꯕꯨ ꯊꯤꯜꯂꯨ ꯋꯥ ꯉꯥꯡꯗꯦ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯃꯐꯝꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯊꯣꯔꯛꯄꯅꯤ ꯁꯤꯟꯊꯥ ꯁꯥꯔ ꯅꯠꯇ꯭ꯔꯣ ꯁꯤꯟꯊꯥꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯆꯠꯂꯁꯤꯔꯥ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯁꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯇꯜꯂꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯤꯟꯊꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯉꯥꯎꯔꯨꯕ ꯅꯪ ꯉꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯉꯁꯥꯏ ꯅꯣꯏꯅꯤ ꯈꯤꯇꯪ ꯁꯥꯎꯅꯕ꯭ꯔꯥ ꯁꯥꯎꯅꯗꯦ ꯁꯥꯎꯅꯗ꯭ꯔꯒ ꯆꯠꯂꯣ ꯌꯥꯗ꯭रिꯕ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯔꯒ ꯁꯤꯟꯊꯥꯉꯥꯟꯕꯤ ꯊꯝꯂꯝꯗꯨꯅ ꯂꯝꯕꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯋꯥꯡꯊꯣꯏꯕ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯈꯔꯅ ꯇꯨꯡꯗ ꯉꯥꯡꯍꯧꯕꯗꯣ ꯇꯥꯔꯛꯄꯅꯤ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯂꯤꯕ ꯑꯣꯇꯣꯗꯨ ꯇꯣꯡꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯣꯛꯐꯝꯁꯨ ꯂꯩꯇ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕꯅ ꯇꯌꯣꯝꯂꯦ ꯋꯥꯖꯕꯅꯤ ꯃꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯂꯤꯕꯗꯣ ꯇꯨꯡꯃꯥꯡ ꯀꯅꯥ ꯎꯔꯨꯕ ꯅꯠꯇꯦ ꯑꯁꯥꯡꯕ ꯂꯝꯕꯤꯅꯤ ꯑꯣꯇꯣꯗꯒꯤ ꯀꯨꯝꯗꯕꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯥꯛꯄꯅꯤ ꯐꯖꯩꯅꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏꯁꯦ ꯈꯨꯏꯪꯁꯦ ꯂꯩꯇ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯁꯤꯟꯊꯥ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯋꯥꯏꯅꯤꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯌꯦꯡꯂꯛꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯠꯇꯦ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕ ꯅꯄꯨꯟꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯎꯖꯗ꯭ꯔꯤꯕ꯭ꯔꯕ ꯈꯛꯇꯪ ꯈꯤꯇꯪ ꯁꯥꯏ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯤꯟꯊꯥ ꯆꯠꯅ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯃꯁꯛꯁꯤꯡꯁꯤꯒ ꯀꯩꯅꯣꯝꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣꯕ ꯑꯁꯤꯕꯨ ꯁꯥꯂꯧꯕꯅꯤ ꯑꯅꯤꯗꯨꯁꯨ ꯅꯪꯁꯨꯅꯦ ꯅꯆꯤꯟꯗꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯔ ꯌꯥꯔꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯤꯔꯣ ꯐꯖꯩꯅꯦ ꯍꯥꯏꯗꯧꯅ ꯑꯗꯨꯝ ꯂꯥꯛꯑꯣ
ꯍꯥꯏꯔꯒ ꯁꯤꯟꯊꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯈꯪꯍꯧꯗ꯭ꯔꯦ ꯂꯝꯕꯤꯗꯣ ꯅꯥꯛ ꯌꯦꯠ ꯃꯔꯤ ꯐꯥꯏꯕꯅꯤ ꯈꯣꯡꯅꯥꯡꯗꯨꯅ ꯃꯌꯥꯏꯅꯤ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯣꯡꯗ ꯋꯥꯅ ꯁꯥꯕ ꯐꯟꯁꯥꯡꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯑꯁꯣꯝꯗꯔꯣ ꯑꯁꯣꯝꯗꯔ ꯆꯪꯕꯗꯣ ꯅꯠꯇ꯭ꯔꯒ ꯑꯁꯣꯝ ꯃꯅꯤꯡꯗ ꯍꯥꯏꯗꯕ꯭ꯔꯣ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯒꯥꯔꯤ ꯑꯃ ꯍꯣꯔꯟ ꯈꯣꯡꯂꯛꯄꯗꯣ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯤ ꯋꯥꯡꯊꯣꯏꯕꯁꯨ ꯒꯥꯔꯤꯗꯩ ꯀꯨꯝꯂꯒ ꯆꯨꯏꯡ ꯁꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯆꯨꯏꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯉꯥꯏꯌꯨꯀꯣ ꯁꯤꯗ ꯉꯥꯛ ꯐꯝꯃꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯩ ꯑꯩꯈꯣꯏꯁꯨ ꯆꯨꯏꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯐꯝꯖꯤꯟꯁꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯏꯀꯥꯏꯅꯩ ꯋꯥꯡꯊꯣꯏꯕ ꯌꯥꯝ ꯏꯪꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯐꯝꯗꯨꯅ ꯆꯨꯏꯡ ꯊꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯤ ꯏꯄꯤꯡ ꯄꯤꯡꯅ ꯐꯠ ꯍꯧꯒꯠꯈꯤ ꯍꯣꯏ ꯑꯩꯁꯨ ꯏꯔꯥꯟ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩ ꯂꯨꯍꯣꯡꯂꯕꯅꯤ ꯁꯤꯁꯇꯔ ꯁꯤꯟꯊꯥ ꯅꯪ ꯈꯔꯗꯤ ꯈꯟꯊꯧ ꯂꯛꯁꯃꯤ ꯏꯁꯥꯎ ꯁꯥꯎꯅ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯅꯤ ꯏꯈꯪ ꯈꯪꯅ ꯃꯁꯥꯗꯨ ꯇꯨꯡ ꯈꯖꯤꯛꯍꯜꯂꯤ ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯡꯒꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯣꯡ ꯍꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯃꯔꯥ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯆꯕꯅꯤ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯁꯤ ꯇꯟꯕ꯭ꯔꯅꯦ ꯑꯩ ꯊꯕꯛ ꯂꯩꯍꯧꯏ ꯅꯨꯄꯥꯗꯨ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯁꯨ ꯎꯠꯇ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯒꯨꯝ ꯂꯛꯁꯃꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯕꯦꯝꯃ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯋꯥꯡꯊꯣꯏꯕꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯤ ꯉꯛꯅꯤꯉꯥꯏ ꯑꯣꯏꯒꯦ ꯃꯁꯥꯒꯤ ꯅꯨꯄꯤ ꯄꯨꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯇꯧꯔꯤꯁꯤꯒ ꯌꯨꯝꯁꯨ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ ꯁꯤꯟꯊꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯕꯒꯤ ꯕꯦꯝꯃ ꯀꯧꯗꯨꯅ ꯂꯩꯃꯤꯟꯅꯕꯅꯤ ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯄꯛꯂꯥꯃꯛꯇꯤ ꯂꯥꯞꯄ ꯅꯠꯇꯦ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯕꯅꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯇꯨꯃꯤꯟ ꯉꯥꯛꯇ ꯂꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯃꯤꯔꯦꯝ ꯃꯥꯜꯂꯨꯔꯕꯣ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯛꯏ ꯅꯣꯛꯅꯤꯡꯗꯅ ꯃꯤꯅꯣꯛ ꯑꯃ ꯀꯩ ꯄꯥꯝꯂꯤꯒꯦ ꯀꯩꯅꯣ ꯀꯩ ꯄꯥꯝꯂꯤꯒꯦ ꯍꯥꯏꯁꯦ ꯅꯪꯅ ꯄꯥꯝꯕ ꯄꯤꯈ꯭ꯔꯕꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯍꯪꯕꯅꯤ ꯏꯪꯈꯣꯜ ꯄꯥꯝꯕ꯭ꯔꯥ ꯂꯧ ꯄꯥꯝꯕ꯭ꯔꯥ ꯗꯨꯀꯥꯟ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯥꯝꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯂꯛꯁꯃꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯋꯥꯡꯊꯣꯏꯕꯅ ꯀꯔꯤ ꯇꯧꯔꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯕꯅꯤ ꯈꯧꯇꯛꯇꯤ ꯈꯔ ꯆꯥꯏ ꯅꯪꯒꯤ ꯑꯗꯨꯝꯕ ꯆꯣꯛꯀꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯃꯆꯤꯟ ꯆꯤꯡꯗꯨꯅ ꯅꯣꯛꯂꯛꯏ ꯐꯩ ꯑꯗꯨ ꯉꯝꯕꯁꯨ ꯑꯣꯏꯌꯨ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ ꯋꯥ ꯉꯥꯡꯂꯨꯗꯤ ꯅꯨꯄꯥꯗꯣ ꯅꯣꯛꯄꯇꯃꯛ ꯅꯣꯛꯂꯤ ꯒꯥꯔꯤꯗꯨꯁꯨ ꯇꯞꯅ ꯊꯧꯕ ꯍꯧꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯀꯨꯝꯃꯨ ꯂꯛꯁꯃꯤꯁꯨ ꯀꯨꯝꯅꯕ ꯇꯧꯏ ꯉꯥꯏꯈꯣ ꯅꯨꯄꯤꯗꯣ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯈꯤꯒꯦ ꯍꯥꯏꯅꯣ ꯂꯥꯞꯀꯦꯅ ꯈꯟꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯂꯥꯞꯈ꯭ꯔꯣ ꯂꯥꯞꯊꯣꯛꯈꯣ ꯌꯦꯜꯂꯛꯀꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯉꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯨ ꯀꯩꯒꯨꯝꯕ ꯑꯕꯦꯝꯗ ꯌꯦꯜꯂꯛꯀꯦ ꯈꯜꯂꯕ ꯅꯪ ꯍꯤꯡꯅꯁꯨ ꯊꯝꯃꯣꯏ ꯋꯥꯡꯊꯣꯏꯕ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯅꯤ ꯁꯤꯟꯊꯥ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯤꯕꯗꯣ ꯈꯪꯗꯕ ꯃꯄꯥꯅꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯕꯣ ꯉꯁꯤꯒꯤ ꯏꯁꯧ ꯑꯗꯨꯛ ꯂꯥꯡꯂꯤꯗꯨꯕꯣ ꯁꯤꯟꯊꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯪꯍꯟꯕ ꯌꯥꯔꯣꯏꯀꯣ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯂꯝꯐꯥꯎ ꯁꯨꯃꯥꯡꯁꯤꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯁꯛꯍꯦꯟꯕꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯇꯥꯍꯜꯂꯛꯀꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯗꯨꯁꯨꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯪꯕꯨ ꯌꯥꯅꯈ꯭ꯔꯗꯥꯏꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯟꯊꯥ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯆꯪꯈ꯭ꯔꯦ ꯀꯥꯗ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯤꯁꯀꯣꯜ 15ꯅꯤ ꯂꯩꯔꯝꯕ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯏ ꯀꯥꯈ꯭ꯔꯦ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯥꯛꯇꯅ ꯅꯪꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯖꯤꯜꯂꯛꯏ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯈꯣꯡꯂꯨꯗꯦ ꯆꯪꯈ꯭ꯔꯦ ꯐꯃꯨꯡꯗ ꯕꯦꯒꯇꯣ ꯂꯪꯁꯤꯜꯂꯒ ꯃꯄꯤ ꯍꯣꯡꯗꯕꯤ ꯃꯣꯟꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯀꯞꯈ꯭ꯔꯦ ꯄꯥꯈꯠ ꯆꯥꯎꯕꯤ ꯃꯃꯥꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯁꯅꯥ ꯅꯪꯕꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯋꯥꯡꯊꯣꯏꯕꯁꯦ ꯑꯩ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯄꯥꯝꯃꯨꯏ ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯂꯛꯁꯃꯤ ꯃꯃꯥ ꯚꯥꯞ ꯇꯥꯔ ꯃꯥꯜꯂꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯋꯥꯡꯊꯣꯏꯕꯕꯨ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯑꯩ ꯀꯃꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯁꯨꯅꯦ ꯅꯅꯤꯡꯇꯝ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏ ꯅꯠꯇꯦ ꯅꯪꯁꯤ ꯃꯧꯅꯦ ꯂꯩꯁꯥꯔꯤꯉꯩ ꯇꯧꯕꯗꯣ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯪꯅ ꯇꯧꯒꯦꯗꯤ ꯀꯗꯥꯏꯗ ꯌꯥꯒꯗꯒꯦ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯈꯔꯒ ꯄꯥꯝꯗꯗꯅ ꯂꯩꯕꯒ ꯐꯖꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯗ ꯑꯕꯦꯝ ꯀꯥꯏꯅꯁꯨ ꯀꯧ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯔꯦ
ꯃꯌꯥꯝ ꯄꯥꯝꯃꯨꯔ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯌꯦꯜꯂꯛꯄꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯏꯃꯥ ꯋꯥꯡꯊꯣꯏꯕꯁꯦ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯗꯨꯗ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯕ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯅ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯔꯁꯨꯅꯦ ꯌꯦꯠꯀꯅꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯁꯤꯟꯊꯥ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯧ ꯅꯨꯃꯤꯗꯥꯡꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯋꯥꯡꯊꯣꯏꯕ ꯌꯥꯎꯗꯦ ꯀꯨꯟꯖꯨ ꯃꯁꯥ ꯎꯗ꯭ꯔꯕꯗ ꯊꯣꯏꯕꯗꯤ ꯎꯗꯦꯅ ꯔꯥꯅꯤꯅ ꯍꯣ ꯆꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯨꯌꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤꯁꯨ ꯊꯣꯔꯛꯇꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯅꯈꯣꯏ ꯆꯪꯂꯨꯗ꯭ꯔꯕ꯭ꯔꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯍꯧꯋꯤ ꯆꯥꯛ ꯇꯣꯛꯄꯒ ꯀꯨꯟꯖꯣ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯋꯥꯡꯊꯣꯏꯕ ꯕꯦꯜꯀꯅꯤꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯔꯨꯛ ꯃꯆꯩꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯨꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯐꯨ ꯂꯥꯎ ꯀꯥꯝꯊꯣꯛꯏ ꯀꯨꯟꯖꯣ ꯈꯪꯉꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕ ꯊꯣꯏꯕ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞꯇꯣ ꯐꯠ ꯂꯪꯊꯣꯛꯈꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ ꯀꯩꯗꯧꯔꯦ ꯀꯀꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯃꯗꯨ ꯀꯀꯥ ꯄꯥꯝꯗꯦ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯀꯀꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯕꯨ ꯀꯩꯗꯧꯕ ꯃꯥꯟꯒꯦ ꯀꯨꯟꯖꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯀꯥ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯃꯗꯨꯗ ꯃꯁꯥꯅ ꯌꯥꯔꯛꯂꯕꯗꯤ ꯐꯔꯦ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯃꯣꯏ ꯀꯥꯎꯅꯈꯤꯗꯕ ꯊꯦꯡꯅꯈꯤꯕ ꯉꯝꯈꯤꯗꯕ ꯀꯌా ꯑꯃꯁꯨ ꯑꯣꯏꯔꯛꯀꯅꯤ ꯅꯪꯅ ꯏꯆꯥ ꯁꯤꯟꯊꯥꯕꯨ ꯅꯨꯡꯁꯤ ꯀꯀꯥ ꯈꯪꯉꯤ ꯇꯧꯕꯗꯕꯨ ꯃꯥꯅ ꯅꯪꯕꯨ ꯋꯥꯔꯧꯏ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯁꯥꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯦ ꯇꯧꯒꯅꯨ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯅꯍꯩ ꯅꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤ ꯐꯔꯦ ꯄꯣꯊꯥꯔꯣ ꯋꯥꯔꯝꯂꯅꯤ ꯄꯨꯡꯅ ꯁꯥꯠꯂꯤꯕ ꯆꯤꯟꯊ꯭ꯔꯥꯎ ꯃꯄꯥꯜꯂꯛꯇ ꯁꯅꯥꯒꯨꯝ ꯂꯪꯂꯕ ꯏꯪꯅ ꯅꯣꯡꯄꯣꯛ ꯆꯤꯡꯗꯣꯜ ꯊꯛꯇ ꯂꯦꯡꯊꯣꯔꯛꯄ ꯀꯣꯔꯧꯅꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅꯁꯨ ꯅꯤꯡꯊꯤꯖꯩ ꯇꯥꯏꯕꯪ ꯄꯥꯟꯕ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯕꯒꯨꯝꯅ ꯑꯆꯧ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯏꯆꯥꯊꯣꯏ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯁꯤꯟꯊꯥ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯂꯩꯍꯥꯎ ꯃꯈꯣꯡꯁꯤꯗ ꯍꯧꯔꯤꯕ ꯖꯨꯕꯥ ꯀꯨꯁꯨꯝꯁꯦ ꯂꯥꯏꯗ ꯀꯠꯅꯕ ꯍꯦꯛꯀꯦꯅ ꯆꯪꯉꯛꯄꯅꯤ ꯂꯩꯍꯥꯎ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯁꯥꯠꯂꯝꯃꯤ ꯑꯃ ꯃꯇꯝ ꯅꯠꯇꯅ ꯁꯖꯤꯕꯨꯁꯤꯗ ꯑꯩꯁꯨ ꯍꯔꯥꯎꯃꯟꯗꯅ ꯁꯝꯗ ꯌꯥꯟꯁꯤꯜꯂꯨꯔꯦ ꯂꯥꯏꯗ ꯑꯃꯇꯪꯗꯤ ꯀꯠꯅꯤꯡꯕ ꯑꯗꯨꯒꯤ ꯁꯥꯠꯄ꯭ꯔꯅ ꯊꯤꯔꯤꯅꯤ ꯑꯌꯨꯛꯁꯤꯗ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯑꯩꯗꯤ ꯂꯥꯏꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦꯗꯅ ꯌꯦꯡꯖꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯠꯇ꯭ꯔꯕꯗ ꯖꯨꯕꯥ ꯀꯨꯁꯨꯝꯗꯣ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯂꯥꯏꯗ ꯀꯠꯂꯤ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯃꯥꯅ ꯆꯥ ꯂꯣꯜꯂꯤꯕꯗꯣ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯤ ꯏꯆꯥ ꯊꯣꯏꯕꯤ ꯁꯤꯟꯊꯥ ꯆꯥꯗꯨ ꯍꯩꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯥꯗ ꯀꯨꯟꯁꯣꯗꯣ ꯉꯔꯥꯡꯗꯤ ꯀꯣꯜ ꯇꯧꯔꯛꯂꯝꯕꯅꯤ ꯁꯤꯟꯊꯥ ꯍꯩꯔꯝꯕ ꯆꯥꯗꯨ ꯂꯦꯞꯇꯨꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯥꯅ ꯈꯜꯂꯤꯕꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗ ꯀꯔꯤꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯍꯥꯏꯕꯒꯤꯔꯣ ꯁꯤꯟꯊꯥ ꯉꯁꯥꯏ ꯃꯈꯩ ꯑꯣꯏꯔꯝꯕ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯣ ꯍꯟꯖꯤꯟꯈ꯭ꯔꯦ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯏ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯅꯤꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯕꯅ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯄꯅꯤ ꯏꯃꯥ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯤꯔꯛꯂꯅꯨ ꯁꯔꯍꯣꯏꯒꯤ ꯃꯤ ꯂꯥꯛꯂꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯦ ꯆꯥꯗ ꯄꯨꯗꯨꯅ ꯕꯤꯅꯥꯗꯤ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯤ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯇꯥꯏꯅꯐꯝ ꯂꯩꯇ ꯅꯤꯁꯥꯗ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯟꯕꯅꯤ ꯀꯅꯥꯅ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ ꯔꯣꯕꯠꯅ ꯍꯥꯏꯕꯁꯨ ꯂꯧꯕꯤꯈꯤꯗ꯭ꯔꯦ ꯃꯥꯏ ꯂꯛꯁꯃꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯋꯥꯡꯊꯣꯏꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯇꯨꯗ ꯐꯠ ꯊꯥꯗꯩ ꯃꯈꯨꯠ ꯑꯅꯤꯅ ꯁꯣꯐꯥꯗ ꯉꯥꯗꯨꯅ ꯋꯥꯔꯝꯃꯅꯤ ꯂꯦꯡꯉꯣ ꯅꯪ ꯇꯥꯜꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯅꯦꯕ ꯅꯇꯨ ꯂꯛꯁꯃꯤꯗꯣ ꯋꯥꯔꯛꯂꯝꯃꯒꯕꯨ ꯁꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯗ꯭ꯔꯣ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯒ ꯑꯃꯨꯛ ꯄꯨꯔꯗꯅ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯀꯅꯥꯗꯅꯣ ꯑꯃ ꯀꯣꯜ ꯇꯧꯏ ꯑꯁꯣꯝꯗꯒꯤ ꯍꯜꯂꯣ ꯁꯔ ꯇꯥꯃꯣ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯦ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯀꯩ ꯂꯩꯔꯒꯦ ꯁꯔ ꯆꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯃꯈꯛ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯁꯔ
ꯑꯩ ꯂꯥꯛꯑꯒ ꯇꯥꯃꯣꯒꯤ ꯋꯥꯐꯝꯁꯦ ꯇꯥꯟꯅꯖꯅꯤꯡꯕꯅꯤ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯑꯊꯨꯕꯒꯤ ꯑꯣꯏꯕꯅ ꯀꯣꯜ ꯍꯦꯛꯇ ꯇꯧꯖꯔꯛꯑꯕꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯥꯏꯗꯦꯗ ꯁꯔ ꯑꯗꯨꯒꯤꯗꯤ ꯍꯟꯗꯛ ꯑꯦꯃꯔꯖꯦꯟꯁꯤꯒꯤ RMO 2 ꯂꯧꯒꯗꯕ ꯑꯗꯨꯒꯤꯗꯣ ꯑꯊꯨꯕꯗ ꯇꯥꯃꯣꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯄꯤꯌꯨ HRꯗꯨ ꯏꯉꯛꯉꯛꯅ ꯁꯔ RMO ꯂꯧꯕꯒꯤꯗꯨ ꯁꯔ ꯀꯨꯟꯖꯣꯒ ꯇꯥꯟꯅꯔꯒ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯔꯗꯁꯨ ꯅꯍꯥꯟꯇ ꯍꯥꯏꯖꯈꯤꯕꯗꯣ RMO ꯑꯃ ꯂꯧꯊꯣꯛꯀꯗꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯃ ꯋꯥꯠꯄꯒ ꯄꯨꯟꯅ 2 ꯂꯧꯒꯗꯕꯅꯤ HRꯗꯨ ꯈꯪꯅꯤꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯥꯟꯅ ꯅꯣꯇꯤꯁ ꯊꯣꯛꯄꯤꯔꯣ ꯃꯈꯥ ꯇꯥꯕ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯊꯝꯈ꯭ꯔꯦ ꯐꯣꯟꯗꯣ ꯔꯣꯕꯔꯠ ꯅꯣꯛꯂꯛꯏ ꯅꯨꯄꯥ ꯈꯨꯊꯣꯛꯇꯣ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯣꯛꯍꯧꯈꯤꯗ꯭ꯔꯥ ꯆꯠꯂꯁꯤꯔꯥ ꯊꯤꯟꯕꯤꯔꯒꯦ ꯄꯨꯡ ꯇꯥꯔꯛꯏ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯦꯕ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯅꯪꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯣꯕꯔꯠꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯛꯁꯃꯤꯕꯨ ꯋꯥꯡꯊꯣꯏꯕꯒꯤ ex-wife ꯅꯤ ꯍꯥꯏꯅ ꯑꯈꯪꯕꯒꯤꯗꯤ ꯈꯪꯗꯕꯅ ꯍꯦꯟꯅ ꯅꯝꯕꯅꯤ ꯋꯥꯡꯊꯣꯏꯕꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯏ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯁꯦ ꯋꯥꯡꯊꯣꯏꯕ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯆꯤꯟꯕ ꯌꯥꯔꯣꯏ ꯅꯪꯒ ꯋꯥ ꯉꯥꯡꯅꯅꯕ ꯃꯇꯝ ꯂꯩꯇꯦꯅꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒꯤ ꯎꯟꯁꯥꯒ ꯃꯆꯦꯠ ꯐꯥꯎ ꯅꯞꯇ꯭ꯔꯕꯣ ꯋꯥꯡꯊꯣꯏꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯈꯪꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯨꯄꯥꯗꯣ ꯄꯨ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠꯇꯣ ꯁꯥꯄꯣ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯅꯪ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯑꯁꯨꯛ ꯌꯥꯝ ꯊꯥꯡꯂꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯡꯊꯣꯏꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯇꯅ ꯈꯪꯕꯅꯤ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯀꯦꯕꯤꯟꯗꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯐꯝꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯂꯩꯍꯧꯔꯤ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯋꯥꯕꯅꯤ ꯊꯦꯝꯖꯤꯟꯕꯤꯅꯕ ꯃꯍꯥꯛꯁꯨ ꯇꯨꯡ ꯑꯣꯟꯅ ꯆꯠꯈ꯭ꯔꯕꯗ ꯋꯥꯖꯕꯅꯤ ꯂꯛꯁꯃꯤ ꯀꯦꯕꯤꯟꯗꯒꯤ ꯊꯣꯔꯛꯂꯒ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯄꯅꯤ ꯁꯤꯁꯇꯔ ꯁꯤꯟꯊꯥꯉꯥꯟꯕꯤ ꯂꯥꯛꯄ ꯎꯈꯤꯕ꯭ꯔꯥ ꯃꯦꯝ ꯂꯥꯛꯈꯤꯕꯅꯤ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯥ ꯊꯣꯛꯂꯛꯄꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤ ꯊꯣꯛꯈꯤꯕꯒ ꯋꯥꯡꯊꯣꯏꯕꯁꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯈꯪꯗꯕ ꯃꯈꯣꯏ ꯈꯔꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯈꯪꯕ ꯈꯔꯗꯨꯗꯤ ꯅꯣꯛꯆꯩ ꯁꯔ ꯁꯤꯟꯊꯥꯗꯤ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯗꯤ ꯊꯣꯛꯂꯛꯄꯒ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯈꯔ ꯇꯝꯕꯤꯌꯨ ꯁꯤꯁꯇꯔꯅ ꯍꯣꯏ ꯇꯝꯖꯒꯦ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯀꯩ ꯂꯩꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯏꯆꯦ ꯁꯤꯁꯇꯔ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯦ ꯄꯥꯛꯅ ꯍꯪꯉꯤꯁꯤꯕꯣ ꯀꯅꯥꯅꯣ ꯑꯩ ꯍꯪꯂꯤꯕꯣ ꯃꯦꯝ ꯂꯛꯁꯃꯤꯅꯁꯨ ꯁꯔ ꯋꯥꯡꯊꯣꯏꯕꯅꯁꯨ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯖꯨꯗ ꯂꯩꯕ ꯀꯕꯣꯛ ꯂꯩ ꯃꯥꯟꯕꯤꯗꯨꯒ ꯏꯀꯥꯏ ꯈꯪꯗꯕ ꯅꯝꯕꯔ 1 ꯍꯧꯗꯣꯡ ꯃꯥꯟꯕꯗꯨꯒ ꯑꯩꯁꯦ ꯊꯤꯔꯤꯅꯦꯕ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯅꯦ ꯗꯥꯎꯒꯌꯥ ꯋꯥꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯃꯈꯥ ꯁꯝꯊꯔꯝꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯁꯤꯟꯊꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯪꯉꯛꯏ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯅꯨꯄꯤꯗꯨꯁꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯁꯔ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯠꯊꯣꯛꯇꯦ ꯇꯨꯃꯤꯟ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯩ ꯉꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯕꯛ ꯂꯩ ꯁꯔ ꯊꯕꯛ ꯂꯩꯔꯗꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯄꯤꯔꯣ ꯋꯥ ꯉꯥꯡꯒꯤ ꯅꯨꯄꯥꯗꯣ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯃꯤꯅꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯔꯁ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯛꯄꯅꯤ ꯃꯐꯝꯁꯤꯅ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯏ ꯀꯥꯏꯅꯁꯨ ꯑꯐꯥꯎ ꯁꯥꯔꯤꯕ ꯈꯪꯉꯤꯗꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯑꯩ ꯄꯨꯡꯁꯨ ꯇꯥꯔꯦ ꯊꯥꯗꯣꯏꯁꯨ ꯂꯥꯛꯂꯕꯅꯤꯅ ꯊꯣꯛꯂꯒꯦ ꯃꯤ ꯑꯃ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯁꯥꯟꯅꯒꯦ ꯉꯁꯤꯗꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯅ ꯉꯥꯏꯗꯨꯅ ꯂꯩꯕꯗꯣ ꯎꯔꯗꯨꯅ ꯆꯪꯉꯛꯏ ꯀꯥꯏꯗꯅꯣ ꯁꯤꯟꯊꯥ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ ꯎꯔꯨꯗꯕꯅꯤ ꯂꯛꯁꯃꯤ ꯂꯩ ꯍꯥꯏꯕ ꯒꯥꯔꯤ ꯃꯔꯨꯝꯗꯩ ꯊꯣꯔꯛꯂꯒ ꯋꯥꯡꯊꯣꯏꯕ ꯎꯗꯅꯕ ꯃꯑꯣꯡꯗ ꯂꯩꯕꯅ ꯁꯔꯒ ꯋꯥ ꯑꯝꯇ ꯁꯦꯡꯗꯣꯛꯅꯒꯦ ꯇꯧꯕꯅꯦ ꯃꯦꯝ ꯁꯔ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯀꯥꯡꯂꯛꯄꯅꯤ ꯅꯥꯀꯟꯗꯒꯤ ꯀꯩꯗꯧꯔꯦ ꯂꯛꯁꯃꯤ ꯏꯈꯪ ꯈꯪꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯛꯏ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯋꯥꯗꯤ ꯉꯥꯡꯂꯨꯗꯦ ꯁꯤꯟꯊꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯕ ꯃꯤꯁꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯅꯠꯇꯤ ꯁꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯦꯝꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ ꯃꯥ ꯀꯩ ꯑꯣꯏꯔꯤꯒꯦ ꯁꯔꯒꯤ ꯂꯣꯏꯅꯕꯤ ꯅꯪꯅ ꯀꯅꯥ ꯑꯩꯗꯤ ꯀꯅꯥꯁꯨ ꯑꯣꯏꯗꯦꯅ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯤ ꯌꯦꯠꯆꯅꯤꯡꯗꯦ ꯀꯅꯥꯗ ꯌꯦꯠꯀꯦ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ ꯁꯔꯅ
ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯅꯕꯗꯣ ꯍꯣꯠꯅꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯡꯊꯣꯏꯕ ꯊꯧꯔꯝꯕ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯌꯦꯠꯂꯤꯁꯤ ꯀꯅꯥꯅꯅꯣ ꯅꯪ ꯅꯁꯥꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯁꯥꯎꯕ ꯍꯟꯗꯦ ꯅꯨꯄꯤꯗꯣ ꯃꯇꯝ ꯑꯃꯗ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯂꯩꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯅ ꯑꯩꯅ ꯁꯔ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯁꯥꯎꯕꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅꯤ ꯒꯥꯔꯤꯗꯨ ꯃꯐꯝ ꯈꯪꯗ ꯄꯪꯊꯧꯗ ꯊꯧꯔꯤ ꯋꯥꯡꯊꯣꯏꯕꯗꯣ ꯀꯥꯏꯗꯅ ꯆꯠꯂꯤꯁꯦ ꯈꯥꯝꯃꯣ ꯌꯥꯝ ꯊꯨꯅ ꯑꯉꯝꯕ ꯆꯤꯡ ꯂꯝꯕꯤ ꯎꯕꯗ ꯁꯤꯟꯊꯥ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯈꯨꯝꯂꯨꯗꯦ ꯅꯨꯄꯥꯗꯣ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯅꯥꯀꯟꯗ ꯆꯤꯡꯗꯒꯤ ꯈꯔ ꯉꯝꯗꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯤ ꯀꯨꯝꯃꯣ ꯁꯤꯟꯊꯥ ꯈꯨꯝꯗꯦ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯤ ꯀꯅꯥꯗꯅꯣ ꯑꯩ ꯍꯥꯏꯁꯦ ꯅꯪꯅ ꯀꯨꯝꯃꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯨꯝꯒꯗ꯭ꯔꯣ ꯅꯪꯅ ꯆꯠꯄꯤ ꯊꯥꯔꯒ ꯆꯠꯄ꯭ꯔꯣ ꯑꯩꯁꯦ ꯑꯕꯦꯝ ꯑꯩ ꯁꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯧꯖꯤꯛꯃꯛ ꯎꯗ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ ꯅꯨꯄꯥꯗꯨꯗꯤ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯁꯤꯟꯊꯥꯉꯥꯟꯕꯤ ꯁꯥꯎ ꯁꯥꯎꯅ ꯐꯝꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯆꯦ ꯆꯪꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯥꯡꯗꯗꯤ ꯐꯖꯗꯕꯅ ꯆꯪꯃꯤꯟꯅꯔꯛꯏ ꯅꯨꯄꯤꯗꯨꯒ ꯊꯣꯏꯕ ꯁꯥꯎꯅꯕ꯭ꯔꯣ ꯏꯃꯧꯁꯤꯕꯣ ꯏꯁꯥꯎ ꯁꯥꯎꯅ ꯎꯏꯗ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯅꯦꯅꯦ ꯁꯥꯎꯕ ꯅꯠꯇꯦꯗ ꯑꯣꯏꯅꯖꯔꯤꯅꯤ ꯅꯨꯄꯤꯗꯨꯗꯤ ꯅꯣꯛꯏ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯀꯔꯤ ꯊꯣꯡꯅꯤ ꯏꯌꯥ ꯂꯥꯛꯄꯗꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯒ ꯆꯪꯃꯤꯟꯅꯔꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯍꯔꯥꯎꯅ ꯃꯥ ꯆꯤꯡ ꯌꯦꯟ ꯐꯨꯠꯁꯦ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯦ ꯆꯤꯡ ꯌꯦꯟ ꯆꯥꯕ꯭ꯔꯥ ꯍꯩꯅꯒꯗ꯭ꯔꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯨꯟꯒꯤ ꯌꯦꯟꯗꯤ ꯏꯆꯦ ꯆꯥꯔꯒ ꯌꯦꯡꯉꯣ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤꯗꯨꯗꯤ ꯂꯣꯟ ꯈꯣꯏꯗꯦ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯣꯟꯗꯨ ꯈꯣꯏꯇꯛ ꯇꯧꯕꯅꯤ ꯂꯥꯟꯁꯤꯟ ꯅꯪ ꯆꯠꯂꯣ ꯑꯕꯣꯛꯈꯣꯏꯗꯒꯤꯅꯦ ꯅꯪ ꯂꯧꯔꯨꯔꯣ ꯌꯦꯟꯗꯣ ꯑꯗꯨꯒ ꯊꯣꯏꯕ ꯅꯪꯁꯨ ꯑꯉꯥꯡꯁꯤ ꯐꯤ ꯍꯣꯡꯍꯜꯂꯣ ꯑꯩꯅ ꯍꯣꯡꯍꯟꯗꯣꯏꯕ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯁꯣꯝꯗ ꯅꯈꯣꯏ ꯍꯩꯅꯒꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯌꯨꯝꯁꯦ ꯐꯖꯅꯁꯨ ꯁꯥꯗꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯏ ꯍꯣꯡꯍꯟꯕꯤꯔꯦ ꯐꯤꯁꯨ ꯊꯣꯏꯕ ꯅꯈꯣꯏꯅꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯈꯥꯗ ꯀꯨꯝꯗꯕ ꯌꯥꯔꯔꯣꯏ ꯅꯆꯟꯅ ꯌꯦꯟ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯂꯥꯛꯑꯒ ꯏꯁꯤꯡ ꯂꯨꯝꯃꯝꯃꯨ ꯍꯥꯏꯌꯨꯀꯣ ꯆꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯒꯤ ꯃꯅꯦꯗꯣ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯁꯨ ꯆꯤꯡꯃꯤꯗ ꯌꯨꯝ ꯄꯥꯟꯕꯅ ꯐꯤꯖꯦꯛꯇ ꯈꯖꯤꯛ ꯈꯦꯠꯅꯕꯅꯤ ꯑꯍꯣꯡꯕꯗꯤ ꯂꯩꯇꯦ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯑꯩꯒꯤꯅꯤ ꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯁꯤꯗ ꯂꯥꯛꯏꯕ ꯆꯦꯜꯂꯤꯅꯦ ꯅꯪ ꯌꯥꯝ ꯑꯅꯝ ꯀꯜꯂꯤ ꯆꯦꯟꯗ ꯌꯥꯗ꯭ꯔꯦ ꯁꯔꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎ ꯇꯧꯔꯤꯔꯥ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯋꯥꯗꯤ ꯑꯩꯗꯤ ꯊꯤꯔꯣꯏ ꯁꯥꯎꯅꯤꯡꯂꯁꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤꯅ ꯉꯥꯡꯅꯤꯡꯂꯕꯁꯨ ꯇꯥꯁꯤꯟꯅꯔꯨꯗ꯭ꯔꯦ ꯁꯤꯟꯊꯥꯗꯣ ꯆꯦ ꯇꯨ ꯆꯥꯎꯗ꯭ꯔꯥ ꯋꯥꯡꯊꯣꯏꯕ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ ꯇꯣꯝꯕꯤ ꯅꯪꯉꯣꯟꯗ ꯆꯥꯎꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯆꯧꯕ ꯈꯜꯂꯤꯅꯦ ꯐꯖꯕ ꯌꯦꯟ ꯅꯠꯇꯦ ꯀꯣꯏꯅ ꯊꯥꯗꯣꯛꯄꯅꯦ ꯆꯥꯔꯒ ꯈꯪꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯐꯨꯠꯄ ꯑꯗꯨꯒ ꯐꯖꯅ ꯃꯦꯠꯄꯤꯕ ꯃꯅꯦꯁꯨ ꯂꯥꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯒ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯁꯤꯟꯊꯥꯗ ꯂꯥꯟꯁꯤꯡꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯆꯦ ꯇꯨ ꯑꯥꯗꯒꯤ ꯑꯋꯥꯡꯕ ꯎꯄꯥꯝꯕꯤ ꯃꯥꯟꯕꯁꯦ ꯂꯩꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯛꯂꯨꯁꯤꯔꯥ ꯃꯩꯇꯩꯗ ꯂꯩꯍꯥꯎ ꯍꯥꯏꯕ꯭ꯔꯣ ꯑꯁꯦ ꯑꯩꯅ ꯄꯥꯝꯖꯕꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯦꯛꯂꯨꯔꯦ ꯂꯩꯍꯥꯎꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯝꯅ ꯌꯦꯠ ꯌꯥꯟꯗꯨꯅ ꯂꯟꯁꯤꯟꯗꯤ ꯅꯣꯛꯃꯤ ꯇꯧꯔꯤ ꯆꯦ ꯑꯩꯗꯤ ꯃꯩꯇꯩ ꯄꯥꯈꯪ ꯌꯥꯝ ꯄꯥꯝꯃꯦ ꯃꯩꯇꯩꯗꯤ ꯌꯨꯝ ꯄꯥꯟꯒꯅꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯨ ꯃꯩꯇꯩ ꯑꯣꯏꯕꯅꯦ ꯃꯩꯇꯩꯒꯤ ꯀꯜꯆꯔꯁꯦ ꯌꯥꯝ ꯉꯥꯎꯕꯅꯤ ꯕꯕꯥꯅꯕꯨ ꯌꯥꯕ꯭ꯔꯅꯦ ꯌꯥꯗꯦ ꯑꯩꯅꯀꯣ ꯀꯔꯤꯒꯤ ꯏꯃꯥꯅ ꯃꯩꯇꯩ ꯑꯣꯏꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯒꯥꯏꯗꯦꯟꯒ ꯑꯩꯒꯀꯣ ꯑꯃꯃꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯅꯤ ꯒꯥꯏꯗꯦꯟꯗꯤ ꯈꯨꯟꯗ ꯁꯨꯝ ꯂꯩꯁꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯃꯥꯅꯁꯨ ꯌꯥꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯃꯩꯇꯩ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯍꯌꯦꯡ ꯋꯥꯏ ꯄꯨꯅꯕ ꯏꯃꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯅꯧꯆꯩ ꯁꯤꯟꯊꯥꯁꯨ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯔ ꯉꯝꯕ ꯆꯤꯃꯥꯏ ꯑꯃꯗ ꯂꯥꯛꯄꯅꯤ ꯎꯈꯤꯗ꯭ꯔꯦ ꯃꯤꯠ ꯀꯨꯞꯄ ꯐꯥꯎ ꯀꯥꯎꯕꯅꯤ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗ ꯁꯨꯝꯈ꯭ꯔꯦ ꯄꯨꯛꯅꯤꯡꯁꯨ ꯇꯞꯅ ꯍꯨꯝꯂꯤꯕ ꯅꯥꯃꯤꯕ ꯃꯥꯅ ꯄꯨꯔꯛꯂꯤ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯁꯨꯝꯈꯤꯕꯅꯤ ꯅꯤꯡꯉꯣꯝꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯨ ꯆꯦ ꯑꯩꯈꯣꯏ ꯆꯤꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯊꯥꯖꯗ꯭ꯔꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯊꯣꯛꯑꯣ
ꯅꯣꯛꯂꯛꯏ ꯁꯤꯟꯊꯥꯁꯨ ꯃꯝꯁꯤꯜꯂꯛꯏ ꯍꯜꯂꯁꯤꯔꯥ ꯃꯒꯨꯜꯁꯨ ꯂꯩꯃꯟꯈ꯭ꯔꯦ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯆꯤꯡꯌꯥ ꯃꯔꯨꯝꯗ ꯇꯞꯅ ꯂꯣꯠꯈꯤꯕꯗꯣ